Hello, I giving baboy na may rakpam. Nahanam pumas di sorgi wapao tana bagida maglak piba ang sige magkatagachari. Agi prathna di nahak na takdi ba wapao ang sige mapal na isor buhay na nungsiba amasung mahaki mi aduga mahaki singlup buhay na nungsiba sini. Diba ehak na nahaki na pamda nolok choning ba dudi nahak na takdi ba wapao asina. Nahak na nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching ba singi makapon pam thok pa adugi mahuti silhan bigano. Adu ba wapao sige mapal na. Naging lupa hinanong siba, naging luching mo sing hinanong siba, at quite maruoy na, isori matik mga na maghingba punsi da chakot pa ado, eki prathana ni. Ibang umaki wapao, taminas. Bible sing Philippians pandub ama pada tar nipan I araw seruk to gina kunter po bahang dopi Philippians chapter 1 verse 18b to verse 26 Philippians chapter 1 verse 18b to 26 Hoy haraoduna leigani maramdai na khangi madina khoi gi haizaba amasung Jisu Christ gi thawaina pangbiba maramna Pibam asidagi aibu thadok pigani. Kariguma maram amatada ai kaiban nangloi. Haiba aina china thazai. Amasung ningzai. Adubu aina matam pummakta thauna pharakpagumna hingbana orabasu natraga sibana orabasu haujiksu aigi hakchangda Kristagi matik ngal chawhangani. Maramda engonjadi hingba si Kristani adugu siba tongzubani. Adubu aina hakchangda hingduna lairabadi Masi aigi da makdi mahai yan mathabak ni adu moina mak aina karamba khangadagi haiba aina khangde maramdi aina ani gi marak topam khangdri Christag leiminabana chathokpa pamjai Christag leiminana ba chathokpa pamjai maramdi masina yamna hena phai adu hakchangda adum leibesina khoigi da mak hena mathautai aduga masi chena thajaduna Nakoigi chakhanaba amasung thajabada haraunabagi damak nakoi pumna maka ai asum leigani amasung laimina kigani haiba aina khangi masi aina nakoida amuk hanna lakpa matamda nakoina aigi maramda Jisu Christada yamna haraunabani Prathna tausi Paisor na ki wahai de khoi lakjari Kaya mo nang mating pangbiyo. Naki. Aning badu naki wahai gi mapala. Aku kangan biyo masung tambiyo. Adugan hana kangan biyo ba masung tambiyo ba aduna. Utpi ba kagi ason masing masung papsing aduda. Naki na mangin nolok cha bagulona na. Naku thaza bagulona na papsing ning hong na ba pangala masung apam mapina biyo. Aduga kaya bi hongdok biyo Kristi ki saktamda. Aduga paisor. Aikhoida pungning changba pinabiyo aikhoigi nakong hangdokpiyo aikhoigi thamoi loksinba haibo henbiyo aduga aikhoigi wakhal naki wahai asida khak tendam ohenbiyo mapangi amasung tongan ba taibang panbi goiba lamphangna ba wakhal singdigi aikhoiba kanbiyo aikhoiba mateng pangbiyo yak mateng pangbiyo Christ could be. Jisu Christ giving this one in Israel. Amen. I come among amazing power with that. Jisu Christ is thinking that tambi badu ki matang nekoi yang minakra. To ngasig ni minasi de koi Philippians agi pandub ama koi hajik paminakra bazaga adu dagi ngasig ni de koi wakal to wina gani khanmina gani. Thaza be koi punsi se Aikhoibu kanbibagi maram se aikhoibu nono pokhan bibagi maram se Khristabu Matik Chaohanba Punsi ama da hingana bagi damak tane amhana thaja ba aikhoibu kanbibagi maram se adu aikhoibu nono pokhan bibagi maram se Jisu Khristabu Matik Chaohanba Punsi hingana bagi damak tane
aduga haiba maki Matik Chaohanba gi punsi se hingba matamda tebang panbe gi beture iri sing soidana lakani aikhoi gi hakchang gi oiba aning ba sing ne yelakpa matam sing leigani aikhoi na pamba sing oido matang sing lakani adubu haiba khuding mak sing no thoklaba matam phawbada ibungo mahakna ke kanbibagi aduga nauna pokhan bibagi maram hongba leite adugi maram do karino mahaki Matik mangal Chaohanba gi damakta punsi hingba aduga haiba du polna Philippiagi chithi asida Philippi da leba singlup sing da adugi thajaba sing aduda mahaki punsi gi mapalna tambibane do haibi bane aduna sigi wahang sida nang amasung ai wakal khanmina ba pame thajaba amasung nungsiba chilina housing nang amasung ai na singlup manungda singlup ki member mo ni hing like punsi asida or thajaba amo na ngasiba hing like punsi asida karamba na chilana gi thajaba ki punsi nang amasung ai na sembuli bage na hak na amasung hak na Christian amoina singlup ki member amoina Jesus Christ ki tung inba amoina singlup manungda adu singlup ki wangmada punsi hingba matamda adu hingliba sida adu matamna hingliba thajaba ki punsi da karamba thajaba na chilana bu semgli bage haiba adugi paukhum amazung haiba wahang asim angne phona thajaba sing Philippi da leba thajaba sing sida hangba karigi ma pan ma wahang amo edi hange du mahang na tawriba sung tawgi haina khaliba tabaga dugi ma pan ma na tambi sing desi aduna karigi ma kone Philippi gi chithi se kone khangbo oiba taragadi haiba chithi se phona kasum sangdagi iba chithi ne mana kasum sangdagi iba chithi singi marakta Philippi gi chithi se mane kasum sangda ma ki khujeng anida makhong anida yoling phalang na pharaga ma ki yedam sung oi the most probably rom gi oiba sipai sing na guards ni ngag lei ringai matam adu ni ma na iri pase adu ma na chi chithi se iba matam da ma gi chai phu amasung khut ki khudang da yet liba amasung phariba yoling phalang gi dak pham adu gulona ma na chi chithi se iri pase adu kari ma khone Philippi gi chithi se chapter 1 da gi parak po oiba taraga di aikoina hiram ama khakti maising uba phangi phol gi punsi dagi mahagi punsi da oi khraba amasung thok khraba amasung nangliba awana khuding mak sing aduda mahag self pity da self centered oiraga mag karisu nattaba matam manghanba amoide he doesn't care about what happens upon his life he doesn't care about himself aigona pamina kraba section adu gi mamangi section adu pabu oiba taragadi phol se kesum sangda ma awanang khanglibne adu ma gi awanang khanglib ja phabu wapao na maram oragani adu haina aphabu wapao na maram oragana khangliba awab asidasu ma gi awana adu de hen hapchinba kangbu khale karamba kangbu sing pol gi kesum sangda leiriba adu gi khudong chaba lawraga ma gi ming thina ba ma gi thagol se hanthana na ba adu ma gi chaina hengena ba thagol tobu mayam now moe lan aran wapao de sandok pudi nate achumba wapao sandok oiba tagasu aran be intention de sandok mi sing makois aduna makoina aran be intention de sandok puduna maram oiraga makoi hakchang gi apam du phangnana bagi damakta aduna mahangna verse 16 de have aina phadok oiba adu de hen awaba hapchin ba ahan ba kangbu aduna pukchel sengdana Khristabu sandoi magi awaba hapchin ba matamne adu asi phawbada magi mitmang da le se kaino asi gi mi sing sina maram oraga aingon da ai awaba se hen hapchale ai kesum sang sina waba khang ni Jesus Christ gi maram gi damakta adu asimasu hapchale adu bu hairi aingon da awana nang halakli ba mi sing na sina sandokli ba Aphaba wapa se achumba oiba maram na moi gi intention di chumde lale adu bu moi sandoi ba wapa se achumba oiba maram na ai du harawi aigi ministry hantadaba aibu wangna thangataba aingonda kaisu thoidokte aduni mana verse 18 adudi kari hagedage now I jail lady sing missing sina asigu makali thawol se tawre adu target kaino aina hagedise kari aina haining is kaino nakoina oh missing do welcome to na haining bra missing do lakpa matamda tamthoko haining bra oh nate ai adu hairo kaino man haise maru oibade toksinabado orabasu achumbado orabasu maram khuding the Khristabu sandoi aduga madu ina harause
laman kumbagi wakal pol laite magi ministry pighal kadore haibi mi pai bu mangon da laite adu magi thajaba khunimak singdu isor da oraga adu magi tendam adu aphaba wapao the yumpham oiba aphaba wapao gi mapal na Krista gi Matik mangal Chaohanba adu magi khwai gi pam oiba maram na aphaba wapao sandok oiba taragdi yar kesu kaide adu ga hairbadu section du gi hek matang sida asi section asidane mahangna karamba maongda magi thamoi da leiba kare hagini samam naba akon upa phangani apamba anigi marakta chingkhainaba maka adu akoina haiba jaga si pummak pakraba maramna adu paba loiba phawba akoina khangmina gadu keno haiba chingkhainaba ani adugi marakta mahana khanga doba adu karamba pamon haina haiba oiba taragadi maroina magi pamba nate adu aphaba wapau chakhatpagi mapalna Kristagi Matik mangal Chaohanba Punsi adu ni mana khangi adu ngasi wapau si ai hang title da Khristabu Matik Chaohanba Punsi hena mingthona a Christ honoring life adu aikona pamina kraba Philippians bandu ama padatar nipan gi losilak padagina kuntur phawba sida aikona khangmina be aba achobo warol main idea adu desine aphaba wapau da yumpham oiba thajabana Khristabu Matik Chaohanba Punsi hingbada haraoduna leigani magi punsida kari thokbo oigeno karam makhalgi awana phangbo oigeno adu kari oiningba oisunu awabana orbasu nungaibana orbasu laita lairabana orbasu aduga chaba phangdabana oiba targasu ikaibana muno oiba tarsu oiningba oiba tarsu khudingmak sing aduna Khristabu Matik mangal Chaohanba ki punsi mahingduda hinghalaba andugi punsi mahing aduda aphaba wapau the yumpham oiba thajaba sing aduna haraoduna leigani a gospel grounded believer rejoices in living a Christ honoring life. Adone asli ko khangna ka duwa cho worlds. Adu verse 18 gilo sila pating 21 pau ba ko umina ba phanga do sen. Karino karam haina magi harau bugi punsi amusung Krista Matik mangal Chaohanba punsi to karam haina uba phangi 18 gi beating 21 pau da Khristabu hakchang da Matik Chaohanba gi punsi hingduna leibagi pa. Or verse 18b to 21 Khristabu hakchang da Matik Chaohanba gi punsi hingduna leigani kanano sise apa wapau di yumpham miduna lives a life of honoring Christ adu verse 22 to 26 atopa thajaba singna thajaba da chaukhatnaba gi damak masagi nungaiba sing thadokpa gi punsi da hingduna leigani atopa thajaba singna thajaba da chaukhat nabagi damak masagi nungaiba sing thadokpagi punsi da hingduna leigani lives a life of giving up comfort for the building of faith of other believers. A gospel grounded believer rejoices in living a Christ honoring life by living a life of giving up comforts for the building up of faith of other believers. Verse 18 give be the yingness. Mana kare? Hoi haraoduna leigani. Karina ma haraodis asomdadi aphaba wapau da chatli. Now, adu yang mang mana verse 12 the mana haibi yings. Chapter 1 verse 12 da. Asida hena gyan tana wi. Silina sa aingon da thokiba thodok aduna aphaba wapau adu hena sandokna ba maram oire haibisi nakhoi na khangba aina pamjai. Pol thoiba thodok se kaino jail ne. Jail da leibne kasum sang da leibne. Pung kunmari numit tare ni khujeng aniga khong aniga da yoling phalangna pulaga nakan da rom gi sipai sing ngak selaga adu khakang na tana phuba chaiba ikaiba khuding mak sing adu mayam dani mangon da phangli se adu gi matang na pol complain taude adu gi matang na pol self pity taude adu gi matang da pol do kangphalikai thabi gun tasalaga leite adu ga asigi matang da pol na kaisu o ai asuk yamna warabani aingon asi tawbiu ai adu kari amata tawbu ude adu ko rai isin lasu ai ne ire jail ga adu aingon da ibungo mahang na aingon da jail asi da ai bu leihan bibagi mapal na aina prisoner amor phadok amo oibasina maram oraga aphaba wapau
du hena sandokpagi maram ore habs inoi bu khangani ubers the point is magi punse thokpa hiram khuding maksing aduda phone la yengba maike ma khakti kari no aingon thokliba awabas de aingon thoklib ikai ba asidagi aingon khuding maksing asigi marakta karam haina aingon dagi aphaba wapao si hena sandokpagi maram oigani adugi wakhal do mangon leibagi maram na jailer sing na phubo oigera ikai ba nangbo oigera anoba phadok changa oigera khuding maksing adu magi thabak se kaino aphaba wapao gi thogol aphaba wapao gi thabak Samana, I could moxin as a punsi hingbam to Mama oibasing, yum the tabok suragan labasing, Mata Yangsan Bagi Tabak to Oiger, Tabok Suba the Oiger, ising Yuan Bagi Tabak to Oiger, University the Oiger, Aduga coaching centers in the Tabak to or tuition to Bodo Oiger, Wagani, Sweden a Tabak to remember the Wabadab, Adu I could am but could moxin the Utubiku Taslaka, I Sumukta, I complain the picture like Adukum Bapunse oipam dog, and the Paul, Adugum oide. Jail chang mo sidagi hen ikai ba kari bangani even adu ki khwai ikai ba gi maram adu phawda aphaba wapau chawkhat na bagi damakta adu aphaba wapau chawkhat na bagi hiram ma phol na ohele sorry pangal gi makha adu mangna singlip singa sid adu chithi iba matam ai kayam wara bagi adu map ide adu ga Chithi se apung pabo oiba taragadi mang igedor se karam haina mongon the talkraba khuding maksing sina apapa wapau chakon ga adu ngak man igedis adu hai basi karam haina po na hai bagami kari gidam nok man khuding maksing se hai bangam gi maram di o maram di maki wakhal ase maki thamoi maki punsi gi tendam masung pandam khuding maksing se amma khaktane apapa wapau chakotpa sandokpa adu gi mapana Khristabu Matik Chaohanba Oining boy so ingonda. Kwen moxing adagi. Aphaba wapao sandokpa. Aphaba wapao chokotpa. Adugi mapana Khristabu Matik Chaohanba. Adugi punsi magi thamoi masung magi wakal khu masung loimag yoma banina mana nangba ikai ba mana nangba awaba khudi maksing do adugi pana ba matna thunamba amoina masing thane. Adugi haiba mi aduna suni mana verse 19 the harakadu verse 18 loslapadi hoi haraoduna leigani edum. Otherwise, Harao Bagi Marani Magi Wakal Amakale, Karino Magi Wakal, Mau Tadok begin heavy Wakalma. Now, verse 19 the say, Marandi, I can't imagine the Koi, Haizabamus to Khristabu Tawaina, Pang Biba, Maramna, Piba must hybrid jail the Gimatalok and having my Asadele. Other again, here's a trick. Verse 19 getting Baba over target the Pon Asator say, jail the talk Bagi Wakal. I am in a country, oh, Brad now with over target is or give Pang Bagi Makada. I give a situation to the age whether it can be Pangani. Now, I do not say Paul in verse 19 the tone and mean to represent man of Tadok Pagi Matang the Wari Sarakpa Matanda, Maru and Magi Tadok Pagi Wakalon Adu, jail the Hakjang on a talk for Adu nothing Maruin. Adu Cocktanate. Adu akoy makatan hen mayek sengakani adu magi wakal leba thajaba se kaino oh thajaba sing agi damang prathana to wiri adu ga hai bu isona sizna bibanga me adu sizna bigani adu sizna bagi mapalna isorna magi thawai samai thabagi mapalna jesu christ ge thawai gi pang adu mapalna ai bu so thadu adu asi ai khangi chile inausung adu ai harawani adu mana thador ko verse 20 karigumba maram amata da ai ikaiban nangloi hai ba aina chena thajing amasung ningjai Adubu aina matam pun maka thona parapugum nei hingban orabasu natraga siban orabasu haujiksu ai hakchang da Khristabu Matik Chaohanbani now thadokpagi wa palaka na Khristabu Matik Chaohanbagi hingba masung siba ani duna Khristabu Matik Chaohanbagi matang na mana wari sari se only one reason mani masigi thadokpa se ai jail gi thadokpa da maong ama hekta thadokpa oisunu ai gi punsi do Khristabu namang hingani magi Matik Chaohanbagi mong nei soidani hingani Other man said that verse 22 to the Pola, Ma Ikaiban Nanglo have it has a Amakale. Karamakal Ikaiban Man Nanglo and Matazis. Aduga, Ma Ikaiban Nanglo had a high begi Maramni, Ma Ikaiban Nangba Pam the Bugis Maramni. Oh, Aduba Pol Nang Ikaiban Nangagle of Miamani. Jailda, Jesu Christ gave Maramgi the Makatanga, Atopa Towel that were missing as Nangim, the Pat of Mantaga and Ikaiban Nangagle of Maramani. Aduba Quina, Mamang section to Kange, Adugi Matana Ikai Amatalate.
Yesu Christagi maram gidamakta Yesu Christagi ming gidamakta ming athiba khudimak phangmada adu magi ministry adu gi matang na misna lan snok matam adu magi ikai ba masu nachung amata phaude adu karan ba matang no Paul na mahagna ikai ba nang ningdrise o Paul gidamakta di kari ikai ba oigani mana Yesu Christ ba kanbi ma pumusung prabhu ni haina haiba wapao santok pa lepa ba adu mana Yesu Christ magi prabhu ni haina haiba thaja ba gi silai sima thado ba aduga mahagna tawriba thawgol khuding mak singa se magi selfish gain gi damakta magi ikai khumna ba phangnana ba gi damakta adu mi singi tharba phangnana ba gi damakta aduga magi punsina tawba hiram khuding mak sing adu magi tongjaba khaktang gi damakta khalla kana tawba thawgol matau adu da magi punsi lo singi boy bata ga adu Paul gi damakta ikai bane What will shame Paul? When he stopped preaching the gospel, when he stopped living a faithful life before God, and when he stopped being a faithful minister of the Word of God. 그러면 이제 그 강이제. mana adubu hai doing adubu aina chena thajai amasung ninjai sorry adubu aina matam pum makta thona phar pun kari dina pona thona phar matam pum namakta agar magi chithi adai sing pap oiba daga mar korin thia chithi pap oiba daga mangon da magi mak leba misna thajim do oh adu di mi thik nemba adu wangang sangang kaya haitaba mi ne Paul attractive oiba kari amat leite aduga mi sing ma yum da hajin ba yaba mayam le adugu haibu khuding maro ma chin pen phai adu ne manas maro ne hai se adu mana Thessalonica da haibu Thessalonica da leba sing sing ekona lakma matam da chining ge phajaba sing aduga ekoi lakpu karsno da adubu aphaba wapao adu thawagi pangal lo na lakne see adu kari de no Paul mana thawna phari se o ai kayam ngame ai kayam haire ai kayam khange ai kayam paire ai kayam naire adu na te mag se ai kaya mina khol aduna de magi thona pha adu khudi mak sing do uthok pada flaunt to aduna de magi thona pha o kari dena pona thona phari do apa ba wapau sandok pada magi punsi aduna Khristabu wang thangat pada magi wangang sangang phije chakcha hiram khuding makta thajabya ba Jesu Christagi pakholo emoi ba Jesu Christagi maram gi damakta jail de ikai belaitena changba aduga jail de changleba matam da su Jesu Christagi ming gi damakta Jesu Christagi aphaba wapao adu jailer singda aduga phado layam leba phadok sing amsung anu changlakpa phadok sing adu aphaba wapao sandokpa odre mak thana parish adu mana Khristabu Matik Chaohanba du Khristabu Matik Chaohanba du aigi thawgol asine khatang ade madu hai adu hai be kesu akai leite aina tawriba thawgol asidagi Khristabu Matik Chaohanba adu hai be kesu kai leite but Paul is going deeper krai da mak krai da aigi hakchang da Mapangi koyom khaki oiba thogol matang mapangi koyom khaki oiba thona phaba aduna te man haise magi hakchang meaning adu magi hakchang hark matam da kare adu mangda sibana orbasu hingman orbasu maram ni sidu du magi hakchang ne hingdu du magi hakchang ne adu jail gi tholok du magi hakchang ne adu jail adu dum lai oiba adu magi hakchang ne Padok lay matam da so do padok lay matam da adu magi hakchang ne o magi hakchang it goes deeper mana kanam san lay mafam da magi punsi hing matam da so adu magi hakchang ne adu khuding mak sing do Paul gi tendam se kaino Paul gi apam ba se kaino magi hakchang da Jesu Khristabu gi Matik Chaohanba Jesu Khristabu Matik Chaohanba adu Chaohangani adu mana Jesu Christa da Jesu Christ Matik Chaohanning bagi magi ikhau lang base kaya gam tik leibino haina hai oiba dagadi kari guma jail asidi ai bu sona thadok pibo oiba taragadi ai hingman oiba taragasu aduga aina sibana oiba taragasu ai Jesu Christ gi Matik mangal Chaohanning aduga Chaohangani adugi damak ai thorang tawri aduga hai base ai punsi do oithokani hai be khangi maram din nakhona su prathana tawri aduga Jesu Christ gi thawagi pangal adu ai ngon do oithokani ubra
Mana maru on a jail to get talking buggy, aduga, non talking buggy, adugi tadok, adugi salvation con. None is a season of wise. Adugi talopi palmagi man the maru oina or ice the gi heck talk kraga, I mayok the toggle torm missing, aduga I chimpang wari chanage. Moi asoy I man the campaign torga sandoke, aduga I know on the soul halak, but mipum kudimaxin among a 2 deke, moi mapam taki, I don't the man see the higher. I need to robot toggle moto, see my moi to wungum, moi, okay, me bagi, but napal chow talk, kalakpa, Amazon, masagi to oiba kangba, adugi, me combagi, group combagi, groupism, you wakal amatalate. Adu, I would tado people with darkly. Adu talopi can have a kang. Adu talopi over a murmur, a senior in a toning is a Khristabu Matik Chaohanba Punsi, Aigi Hakchanga. Canantra would be added. Target was upon the way. I do Ikaiban and Musuya, Naning Banangson, Oining oiba targets, Ikaiban and Banoiger, a waba Kangman oiger, Mipu, Mayam Pangman oiger, and for that matter, Mipu Massing night and a Pangaba pony. I do our Massing night and a Kangla, but it's crucially the Kangla pony. I do he Kai Badu experience or Banupamane, Kudimux over targets all. Kudimuxing the man, Magi Wakaladuna. I Aphaba Kange, I Tole, I Yengbide, Tabide, Kaubide, the Gidi, a target bid, Adu Amata Kanda Bagimaramde. Magyachanga, Khristabu Matik Chaohanba, Aduna Tumat Bagimaran. Paul is mad with the gospel of Jesus Christ. He is so full with the gospel. Aphaba wapao na tanba, Aphaba wapao the ngauzeba, Adu. Khristabu Matik Chaohanba Magi target Masana Pangado target Patagi Hen Wangba. Simpson Hypo Target. Baptized with Johan Gumna. I name Sonu Mahak Wangson Hypenopadrimas. Although Hypes and Nangamusum, I Punsi welcome to Tazabil, it's in housing. Although Manamaki Mahang Hing. But so to see but oiba target sumana Khristabu Matik Chaohanba man verse 21 and I am missing Apamba verse and Siki verse, right? Kremana. Oh Maramdi I on the day. Hingba asi Christani. I do see it on Taibang Palmagi philosophy amatana. Taibang Palma like Raba Achumba amatana. Taibang Palmada like Raba Angamba amatana. Pibangam the Asa, Amazon Pibangam the haraoduna, Hamas the Paul Harvest. I you I own the day. Hingbase, I ginate. Hingbase, I getting Bagimatung in Badunate. Hingbase, I give Mingi the mug, I get Hagat Panganabugi the mug, Aduga. I punsi na wangana bagi the mug, Nungai be Hengan bagi the mug that do I na hingboy targeti Christani. Uberman says he Manas you can hide a high boy target, Jesu Khristabu Mahana, Jesu Khristabu or Naraba Punsi Adu. We are united with Christ, union with Christ. I the man is the possibility. I Christa ga hinganira, Christa ga similar, Christa ga hinganira baramna. Adu ga I punsi Christa, adu ga Christa punsi. I want the letter baramna. I hingboy batagadi Christane. Adu ga Christa the hingmana maram orga. I punsi. Amuso I hatsang the Magi Matik Chaohanba Punsi. Magi Matik Chaohanba Punsi. I want to talk about quitting maxing adu. Oh, Karam Hanno Matik Chaohanba Khristabu Nungai Matamadu Kakindra, Pasapa Matamadu Kakindra, Adu Precasing pass of Matamadu Kakindra. I am going to come the curriculum. Oh, Christian Oiraga, Tolop Charaga, Misak me might talk about my oiba targa, the Sorgamating Malzaw. Lunimag land benate. Adu Karigum Pasakatang Piraga, Nungai ben a pig talak, Ikai Bakum Mayam the Yomaga. Isori Matik Chaohanba Kaduba Adu Kakang over target. Aramane Paul na jail, Jesu Khristabu Maram Gidamagta, Ikaiban Nangbase, Isorna, Aphaba wapao Chaohanba Gidamaxine. Sakagi Tabagama told the Bea, the Sorry Matik Chaohanba, Adu Wakul labor over target, the other Ramane.
Sargagi thebak tawba matamda lanbra lande adu khaktang ni sorgi matik mangal chahangani aigi nungaiba matam adu khaktang ni sorgi matik mangal utkani hai wakhal leiba oiba dagadi thaja bichil inausing adu Christian amoina nang amasung aingonda legadu wakhal lon adu natte maram ekoi aphaba wapao de yumpham oiba thaja ba amon ekoi legadu wakhal di aingonda nungaiba oigera nungaiba matam oigera awaba matam oigera ningba thungba matam oigera ningba kaiba matam oigera lairba gi matam oigera anabana yomba matam oigera aduga anab leitaba matam oigera oiningba hiram khuding maksingda aikoi gi punsi asi Krishna maki I adugi mapana laibiraba handokpiraba amasung maki macha oina kaubiraba maramna aigi punsi asi hingba matamda Krista gi damaktani marni thajaba ichil announcing aikoi asi matam amada aspolgum pol asi waise haibada oithokku punsi du ma hinglamde aduga nang amasung aisuni hingba Krista ni haibi punchi do ko hingamde matam amada ikone Krista da la ring mamang de Krista ga lai min ring mamang da Krista da thaja jing mamang ikoi punchi do pa amasung ayol ran siduna isor dagi asawa amasung dandi amasung norok phung da matik chag le ma punchi ni ikoi ge united it's not life but death asiba gi punchi ne pap tane adu Krista na chaili singni mamang na lak piduna nang amasung ain hingbangam da dharma samagi punchi do hinglaga nang amasung ne sifam thokpa Masi adu mahana cross matakta aikoi damakta aikoi mota aikoi gi mafamda pap ki dandi oina pap ki price oina ikai bana thanba aduga chaina na thanba sira thanba misi du siraga humni suba du mite hingra aduga haiba hingakraba Krista duna amukona sargada kakra amukona magni simbu lobu lakani adugi aphaba wapao adugi achuma du thajaba gi mapana aikoi mahaka loinana punsing minar aikoi gi punsi Krista lole aduga Krista aikoi da legre aikoi mahagi missing ore mahang aikoi gi prabhu ore mahang label mafam kudam aikoi aduna pol hingba Krista ni hain haibatan man hair je kaino there's a lot of benefits hingba Krista gi on himina matam da tongjaba mayam amle adu ma mayek sengna khangi aduga kaino adu do o Krista gi himina boy bata ga di Krista gi saktam da mon onthokani wangang na sangang na sajata lichata adu awaba khang bo oiba tar ga su Krista ga loinana ma gi awaba khang bo da sorok yamina ba singi privilege ko dai aduga Krista da aikoi punsi hingbo oiba tar ga di hingi ba punsi mahinga sida lairani hingera ina kun hingera charana am charagi hingera chara ani charagi hingera aduga kare ni marang kai ba punsi de hingera yamna wa ba punsi de hingera aduga phangba sing phanglaga hingbu punsi mahing ogre Krista ga loina ne hingmina boiba targadi aikoi punsi dokba hiram khuding mak sing adudagi aduga aikoi bu thambi khraba jaga khuding mak sing adudagi Krista pham thoi aduga khallaga yeng matam amada pap ki minai amasung asiba gi minai oramba nang saitan gi minai oramba nang amasung ai asina Krista bu thajaba gi mapana aikoi gi asonba amasung upul gumba punsi asidagi Matik mangal gi ning thau adu mising uba phangadoini hingba Christian tukare siba tongba kaino pon hais Oma verse 21 20 de makri haiger hing nor basu sib nor basu ai hakchang da Krista gi matik ma chawni karigumba hingbo ba ta ga di Krista gi hingmina bagi mapana maha Krista gi matik chawhongani aduni pon hais sibo oiba ta ga di adu gen tong jaba krele siba do oiba ta ga Krista gi matik chawhongani adu taibang pam da Krista gi matik chawhon mo adu siba matam da thajaba amana matik chawhong do mo adu ga yamna kene amaduna adu ki matik ningthi jaba hele amaduna adu ki matik phajaba su hele Mami tabang pana sa thajaba mana siba matam dadi siba si thajaba gi damakta mangjaba nate siba si thajaba aiko gi damakta ki pham su thokte siba si thajaba aiko gi damakta aroi banate siba si thajaba aiko gi damakta sibi kraba Krista adu uzunaba mahak laimina ba gi damakta aiko gi punsi hobane adu pol na mayek seng na khange kari gi damakta mana siba ma gi tongjaba na harise oh chama maram kari maram aiko siba matam da Pap yaw tani bung ma bu thar kane akoi mo kana pap to roi Krista gi ning gi damak ta Krista gi mamang da khoi hingre Krista bu pap yaw tana thagat kane Krista bu khoi thamoi pum pangal pum sung thawai pum yaw na khoi nungsi phang khuding mak sing na pol mayek sing na khange adu khwai mer na Krista uzagani taibang pan ba da uisan ki ba mit adu
ihan hana pangthorok matam da aigi mitmang da lerang badu badu ai khoi gi mitmang da lerang badu badu Kristani adu Paul mayek sei na khang amron hai boy batar ga de karino Paul verse 21 asida mana thajaba du thajaba sing su khang ning ba se nang musung ai ba su Christian ai khoi na taibang pan ba se hing ba oi batar ga su adu ga taibang pan se gi thadok ki oi batar si ba oi batar ga su ai khoi da mangja bu kari ma talit tongja ba ngak tane taibang pan ba hing ba matam da awan ang khang ba ye ma gi ming gi da ma awan ang nang ba ye college amasung university da Aphaba wapao sanokna bagi damak da honarakpa matamda adu Aphaba wapao sanokpa matamda marup singna ikai hangoina wangang narakpe nangi marup sing thalo kibe mama ama oina angang sing yengsilaga yumda yumgi thabak ingkhang sing tawrog leiba matamda nupi amoina yumgi thabak ingkhang tawsalaga mapurabagi saba tawraga leiba matamda awaba matam sing lakani Mapur oiba mo ina thabak suraga noma ga tarpa matamda aduga hiram khudingmak sing adugi marak Aphaba wapao sandokpa musung singlup ki thaugal aduga sebok semagi khudingmak sing tawba matamda wagani waba thingnagani mangjabadi mata thingra tongjaba ngaktane aduga tongjabado karino ai kayam nungai nate adubu Khristabu kayam chawge aduni aduni phone sida hairise adu thajabi ichil inausing nangam sung ai singlup manungda hingba matamda karino nangam sung na tendam torokan hinglibase ai kaya mising masa khangbi gani ai kaya mising thagat pi gani o ai tar thabok se mising na kam appreciate obi gani andura natragan o ai tar thabok khudimak sing asagi mina ubigera ubiragera ai gi nupine khangera khangogera ai gi nupine thagat pirogera or ai gi nupana khangbigera khangbirogera thagat pirogera aduga hiram khudimak sing asagi ai gi hona jari basi mising amata udabo oigera amata thagat phangdabo oigera hiram sing asagi Khristabu Matik manga chawra the Khristabu Matik manga chawo oiba targade aduda ai haraugani adura nangam sungai punsi nang sungai hang ngasi remita singlo amagi member amoina Christian amoina toriba thaugal sing amasung Aphaba wapao sanok poigera sebok semagi thabo oigera Bible pa boigera prathana tobo oigera theology gi lyric sing pa boigera amasung nainabo oigera khuding mak sing adu pa matamda nainaba matamda lei wakhal je karam wakhal no Khristabu Matik ma hena chawna bagi damaktar nang sungai gi hakchang da ma ki matik manga chawhanna bagi damaktar or nangam sungai chawna bagi damaktar Khristabu hena mising masa khangna bagi wakhal dugara natragana ai bene mising masa khangna bagi wakhal dugara Khristabu gi loksing adu mising na hena urakana mabu thagat padura natragana ai kayam sing bagi adu unna bagi damaktar adu bachil inausing akoi punsi se ahan bu natana akon bu hingbo oiba tahare akoi pungning hongse ram de adu ko hingade punsi me hingnate Tado be khogi makdi hingba Kristani adu siba tongjabani mangjaba kari amata leite hinge ta bang pasa magi thol tawni sire sarga da magi thol tawro kalai ni ko kiningai thokte siba se adu hai ba wai se khaktan Christian khaktana Jesu Khristabu kan bi mapum sung Prabhu ne thajara missing khaktana hai ba ngam wai ni siba tongjabani Marmi this Jesu Khristabu kan bi mapum sung Prabhu ne thajakraba khuding mak sing du asi badagi ahing bada lang tholaba aduga punsi gi mathang da punsi ngai ba thajaba sing adu ne khoi mak Jesu Khristabu kan bi sung Prabhu ne thajriba marup sing Christian natri sing yaw boy ba tabi asi na khoi punsi natri adu asi gi punsi sin hak pam dabra asi bado kibagi mahutta nangi tongjabani hana nang haning bra adu boy ba ta Khristabu thajabi Khristabu lakbe Yesu Khristabu thajaduna ma bu kan bi mapum sung Prabhu na hang na gi patwi puning honglaga thajaba matam asiba adu kibagi mahutta asiba adu nangi tongjabani hana khangni mam di siba adu aikhoina Khristabu asiba si khakna aikhoina Khristabu aikhogi minna ubada thinglibas adu ko thada ko gi makte de siba duna aikhogi mit asina Khristabu honba phangani adu Paul khangi adu ne magna si haibis Thajabo ikro nang sungai asi Paul nang sungai ngasi numita haiba hangba hingba Kristani siba tongjaba
verse 22 26 파고서대 asukon yang na bodo kono atopa thajabasing haibedi aphaba wapao yumpham oiba thajabasing atopa thajabasing thajabada chakona bagidama masagi nuaibasing thadokbagi punsi de hingduna laigani aduga hairiba asi Khristabu Matik Chaohanba Punsi mahingamani aduga haibada Paul punsi de ekhoina uba phangni verse 22 da ma kai haise yengse andubu aina hakchang de hingduna lairabadi masi aigi makti mahai yanba thabakni adu mona mag aina karamba khangde gi haiba aina khangde maramde now again here is a perplexity and dilemma of Paul magi mang laise kaino ai taibang pan laibo oiba targadi ai hakchang de Khristabu Matik Chaohanba mahai sodana yani na ai khang adu mahai do maru oina ai gi nate adubu na khoige Paul siam na khene haujikan gi matam da lairiba thajabasing noi sorgi bol oi phangin boiba targadi makha pi number sida asuk paisa tharo adagi asuk paisa thar oiba targadi isorna khoi gi da saruk chama sama pisami ni adu ga yam na khene Paul sida har sida kena o aina sida laibu oiba targadi na khoi mahai yan gani adu grama mag dilemma do kaino maramdi ai ani gi mark to kon kaino asigi ani se hamba de khoi verse 22 da uba phange hingaga laiba adu magi hingbaduna thajbasingi mahiyan magi thogolgi mahiyan ba adu ani duna kare Khristaga laiminana ba chathokpa pamjai maramdi masina yam hena phai magi pamjaba ani ni pamdaba amata de pamjaba ani adu bajigi pamjaba ani makse achumba pamjaba ngaktane adu matik okpa pamjaba ngaktane amana kare thajbasingi da makta thajabasinglona na punsi hingba adu somdana kare siraga sargada Khristabu unaba now asigi idea sida ne mana verse 19 da ai bu thadok bigini hain haikiba Paul gidamak de kasum changdi thadok pase hakchang ona thokpodo khakting natte andubu Khristabu maram gidamak ta siraga thadok podu adusune not only by life but also by death deliverance the deliverance which Paul expected is either by life or by death. Hingbana, jangan sibana. Ani maksida magi mangjaba kariya mata laite. Mana pamba ngaktani. Adu ma hena chaning pamba di sarga chaning. Jail gi ma thado ko moong do hingbana na tana sibana ma pame. Marnu siba magi di tong jabane. Khristabu bane. Papa mata yauroi. Now, adugi ninki jaba khuding mak sin ma lone ma khang aduna du ma khwadi ma na khwadi pam jabane ma aduna kare ai karam ma khan ga done khangde adu biyo verse 24 adu asine ko na aphaba wapao the yumpham oiba Aphaba wapao khangba musung thajaba Christian singi punstigi upham thokpa verse 24 adubu hakchang da adum laibasi nakhogi damak hena mathau tai adugu masi chena thajaduna haibade hakchang laibasi no gi damak yam mathau tai ama thajaduna nakhogi chaukhatnaba amasung thajabada haraunabagidamak nakhoi pumnamaka ai asum laigani amasung laiminaki gani haibai khang magi apamba ani aduda mana khwaidagi pambadu serg oiba targase mana khwaidagi pambadu Khristig laiminabadu oiba tar aduni mana mafam masada haise ai siba oiba targadi khudak te Jesu Khristig laiminagani now siraga marga ju hairg laite kanamda Norok sunat apa sarga sunat apa marak amada hairag laite marak pallaga karsul laite adune Paul adu Paul mai sen khange ai sibo ba jagani khudak Jesu Christ ka laimina gani adu ai khwai apa mane maramdi adudagi hena matik laiba adudagi hena ningthi ba adudagi hena thajaba mana khranga do kari amat laite Khristabu adu muk
ꯑꯩꯉꯣꯟꯗ ꯂꯩꯕ ꯈ꯭ꯔꯤꯁꯇꯒꯤ ꯈꯧꯔꯥꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯈꯔꯗꯃꯛ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ ꯐꯪꯒꯅꯤ ꯀꯣꯛꯄꯗꯤ ꯅꯥꯏꯔꯔꯣꯏ ꯃꯥꯕꯨ ꯈꯧꯔꯥꯡꯕꯗꯤ ꯍꯦꯟꯒꯅꯤ ꯁꯔꯒꯗ ꯑꯗꯨꯕꯨ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯩ ꯑꯩꯒꯤ ꯈꯧꯔꯥꯡꯕꯁꯦ ꯑꯩ ꯀꯣꯛꯄ ꯍꯧꯕ ꯄꯥꯝꯃꯦ ꯑꯗꯨꯅꯤ ꯄꯣꯜꯅ ꯁꯔꯒ ꯀꯥꯅꯤꯡꯕꯒꯤ ꯃꯔꯝꯗꯤ ꯑꯗꯨ ꯈꯪꯕ ꯑꯣꯏꯕ ꯇꯥꯔꯁꯨ ꯑꯗꯨ ꯃꯥꯅ ꯆꯦꯠ ꯊꯥꯖꯕ ꯑꯣꯏꯕ ꯇꯥꯔꯁꯨ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯕꯁꯨ even though this is what I want ꯑꯁꯤ ꯑꯩꯅ ꯄꯥꯝꯕ ꯑꯣꯏꯕ ꯇꯥꯔꯁꯨ ꯑꯁꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯍꯔꯥꯎꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯄꯨꯟꯕꯅ ꯄꯥꯝꯖꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯑꯋꯥꯕꯁꯤꯡ ꯈꯥꯡꯂꯒ ꯑꯗꯨꯒ ꯏꯀꯥꯏꯕꯁꯤꯡ ꯈꯥꯡꯂꯒ ꯀꯩꯁꯨꯝꯁꯪꯒꯤ ꯌꯣꯠꯂꯤꯡ ꯐꯂꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤꯁꯨ ꯊꯣꯛꯂꯛꯂꯒ ꯃꯤꯁꯤꯡꯒꯤ ꯏꯀꯥꯏꯕ ꯃꯌꯥꯝ ꯅꯪꯂꯒ ꯇꯥꯏꯕꯪ ꯄꯥꯟꯗ ꯍꯤꯡꯕ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯊꯥꯖꯕ ꯍꯦꯟꯅ ꯆꯥꯎꯈꯠꯀꯗꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯅ ꯈ꯭ꯔꯤꯁꯇꯕꯨ ꯍꯦꯟꯅ ꯈꯪꯒꯗꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯅ ꯈ꯭ꯔꯤꯁꯇꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯒꯗꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒ ꯍꯥꯏꯕꯗꯨ ꯃꯍꯩ ꯍꯦꯟꯅ ꯌꯥꯝꯕꯗꯨ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯁꯔꯒ ꯆꯠꯇꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯅꯈꯣꯏꯒ ꯂꯩꯃꯤꯟꯅꯒꯦ ꯎꯕ꯭ꯔꯥ ꯁꯤꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯎꯕ꯭ꯔꯥ ꯁꯤꯒꯤ ꯀꯠꯊꯣꯛꯄꯁꯦ ꯃꯥꯔꯇꯤꯔꯗꯣꯝꯒꯤ ꯃꯤꯡ ꯑꯗꯨꯗ ꯐꯣꯜꯒꯁꯨ ꯆꯥꯎꯊꯣꯛꯇꯦ ꯃꯔꯝꯗꯤ ꯑꯗꯨ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯅꯠꯇꯦ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯤ ꯈ꯭ꯔꯤꯁꯇ ꯑꯣꯏꯕ ꯃꯔꯝꯅ ꯑꯩ ꯍꯤꯡꯉꯁꯨ ꯈ꯭ꯔꯤꯁꯇ ꯃꯇꯤꯛ ꯃꯉꯥ ꯆꯥꯎꯍꯟꯒꯗꯧꯕ ꯂꯩꯔꯦ ꯁꯤꯔꯕꯁꯨ ꯑꯩ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯃꯉꯥ ꯆꯥꯎꯍꯟꯒꯗꯧꯕ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯃꯇꯝ ꯈꯔꯒ ꯊꯥꯖꯕ ꯌꯥꯕ ꯊꯧꯒꯜꯂꯣꯏ ꯃꯣꯏꯅ ꯑꯇꯣꯞꯄ ꯊꯥꯖꯕ ꯅꯈꯣꯏꯒꯤꯗꯃꯛꯇ ꯅꯈꯣꯏꯒꯤ ꯊꯋꯥꯏꯅ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯒꯤ ꯊꯥꯖꯕ ꯍꯦꯟꯅ ꯀꯟꯈꯠꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯈꯪꯗꯕꯗꯨ ꯍꯦꯟꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯈꯪꯂꯤꯕ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯅꯈꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯇꯪꯂꯕ ꯏꯕꯨꯡ ꯃꯃꯥꯒꯤ ꯑꯐꯕꯁꯤ ꯅꯈꯣꯏꯅꯁꯨ ꯍꯦꯟꯅ ꯇꯪꯅꯕꯒꯤꯗꯃꯛꯇ ꯑꯩ ꯂꯩꯒꯦ ꯑꯩꯅ ꯈꯪꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯏꯕꯨꯡ ꯃꯉꯣꯟꯗꯒꯤ ꯇꯥꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯕꯨꯡ ꯃꯃꯥꯅ ꯇꯝꯕꯤꯕ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯗ ꯇꯝꯕꯤꯕꯒꯤ ꯃꯄꯥꯟꯅ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕꯒꯤ ꯃꯄꯥꯟꯅ ꯑꯋꯥꯕꯗ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯔꯕꯁꯨ ꯑꯩꯍꯥꯛ ꯍꯤꯡꯒꯅꯤ ꯑꯩꯍꯥꯛ ꯂꯩꯈꯤꯒꯅꯤ ꯊꯥꯖꯕꯁꯤ ꯏꯅꯥꯎꯁꯤꯡ ꯑꯁꯤꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯃꯣꯏꯗ ꯋꯥꯍꯪ ꯑꯆꯧꯕ ꯑꯃ ꯍꯪꯉꯤ ꯅꯪ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯊꯋꯥꯏꯒꯤ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯡ ꯀꯠꯊꯣꯛꯈ꯭ꯔꯕꯒꯦ ꯆꯔꯆ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯑꯣꯏꯒꯦꯔꯥ ꯑꯦꯛꯖꯥꯝ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯇꯣꯞꯄ ꯏꯆꯤꯜ ꯏꯅꯥꯎꯗꯨꯅ ꯈꯪꯅꯤꯡꯅ ꯂꯥꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯗ ꯃꯇꯝ ꯄꯤꯕꯅ ꯑꯣꯏꯒꯦꯔꯥ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎꯗ ꯈꯪꯅꯕꯒꯤꯗꯃꯛꯇ ꯅꯣꯜꯂꯨꯛꯄꯒ ꯂꯣꯏꯅꯅ ꯑꯈꯥꯡ ꯀꯟꯕꯗ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯇꯝꯕꯤꯕ ꯑꯣꯏꯒꯦꯔꯥ ꯆꯍꯤ 1 ꯆꯪꯒꯦꯔꯥ 2 ꯆꯪꯒꯦꯔꯥ 3 ꯆꯪꯒꯦꯔꯥ 4 ꯆꯪꯒꯦꯔꯥ ꯁꯤꯡꯂꯨꯞꯀꯤ ꯃꯅꯨꯡꯗ ꯑꯗꯨ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯣꯏꯕ꯭ꯔꯥ ꯑꯁꯣꯟꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯃꯇꯦꯡꯒꯤꯗꯃꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯤꯡꯗꯨ ꯊꯥꯗꯣꯛꯂꯒ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯒꯤ ꯊꯥꯖꯕ ꯆꯥꯎꯈꯠꯄꯒꯤꯗꯨ ꯋꯥꯈꯜꯗꯨ ꯊꯝꯃꯒ ꯂꯣꯏꯅꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯆꯥꯎꯍꯟꯕ ꯄꯨꯟꯁꯤꯗ ꯅꯪ ꯑꯃꯁꯨꯡ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯤꯡꯂꯤꯕ꯭ꯔꯥ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯇꯣꯞꯄ ꯊꯥꯖꯕꯒꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯊꯋꯥꯏ ꯆꯥꯎꯈꯠꯄꯗꯒꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯍꯔꯥꯎꯕ ꯑꯩꯒꯤ ꯀꯝꯐꯔꯠ ꯖꯣꯟ ꯑꯩꯒꯤ ꯃꯤꯡ ꯐꯖꯕ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯨꯗ ꯍꯤꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯊꯥꯖꯕ ꯅꯠꯇꯕꯒꯤ ꯃꯔꯝꯗ ꯊꯥꯖꯕ ꯅꯠꯇꯕ ꯑꯣꯏꯊꯣꯛꯏ ꯑꯗꯨꯅ ꯄꯥꯁꯇꯔ ꯃꯥꯔꯛ ꯗꯦꯕꯔꯟ ꯍꯥꯏꯕ ꯑꯗꯨꯒꯨꯝꯅ ꯊꯤꯑꯣꯂꯣꯖꯤꯒꯤ ꯑꯐꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯥꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯁꯟꯗꯦꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯈꯨꯗꯣꯡꯆꯥꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯃ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯇꯝ ꯆꯥꯅ ꯄꯨꯔꯛꯅꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯐꯥꯎꯕ ꯂꯩꯇꯕ ꯃꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨ ꯀꯟꯕꯤꯕ ꯐꯪꯕ ꯃꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯇꯨꯝꯕ ꯃꯆꯦꯠ ꯑꯗꯨꯒ ꯆꯤꯟꯖꯥꯛ ꯃꯆꯦꯠ ꯐꯥꯎꯕ ꯀꯠꯊꯣꯛꯅꯤꯡꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯄꯤꯊꯣꯛꯅꯤꯡꯗꯕ ꯑꯃꯠꯇ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯝꯐꯔꯠ ꯖꯣꯟꯗ ꯑꯗꯨ ꯑꯗꯨꯝ ꯀꯨꯜꯂꯒ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯄꯜ ꯑꯃꯁꯨꯡ ꯏꯀꯥꯏꯕ ꯑꯗꯒꯤꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯑꯗꯨꯝ ꯇꯥꯁꯜꯂꯒ ꯈꯨꯗꯣꯡꯆꯥꯗꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯁꯤꯜꯂꯀꯥꯟꯗ ꯑꯗꯨꯝ ꯂꯩꯕꯒꯤ ꯄꯨꯟꯁꯤ ꯃꯅꯨꯡꯗ ꯍꯤꯡꯕ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯣꯡꯁꯦ ꯃꯔꯝꯗꯤ ꯐꯣꯜꯅ ꯇꯧꯔꯤꯕꯁꯦ ꯀꯩꯅꯣ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯊꯥꯖꯕ ꯑꯇꯣꯞꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥ ꯀꯠꯊꯣꯛꯄꯅꯦ ꯑꯗꯨ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯣꯏꯐꯝ ꯊꯣꯛꯑꯦ ꯅꯪ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯤꯔꯤꯕ ꯑꯆꯨꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯆꯨꯝꯕ ꯑꯗꯨꯕꯨ ꯐꯖꯅ ꯈꯪꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ
sing manung na nang amasung aibu thambiri bas atoba thajab ichil inaw sing thajab du semgan na bagi damakne adu khoi harau bu oige dawne adu ichil inaw du ai gi ming phau palak tabe nang gi ming phau pan ki dabe ya adu adubu nang amasung ai harau du bu o man khangi bas achumba aphaba wapao oiba maramna adu gi mapan isor jesu christ gi ming adu ai gi punsi gi matik chahon khaba maramna to mana chahon gera chawbuna chahon gera tombina chahon gera moina chahol loi gera oining boy batasu ai di magi thawjagi mapal na amasung isor gi thawai jami thabagi mapal na magi matik mangal du magi aning bakaram aning masigi matungina atopa thajaba ichil inaw singi thajaba chawkhat na bagi da mak to hona ba punsi adu da hingraba maram na adu da herause adu dei pen thokche complain do roi murum soloi adu me ma na khangna ba ku flaunt do roi Krista aigi hakchangda chokthokhanre adu hena open missing ugera uroiger sing thagat kera thak loiger adu haiba the pole mic sing khang pole mana khang hena adu haiba se asengba makki sum hagoi jail gi ma thalo matung da Philippi da chalakanda Philippi gi thajab sing adu ma thogolle ma khoi tambi Verse 26. Masi aina na koida amuna lak matamda na koina yung sida Paul intention do mo masi aina na koida amuna lak matamda na koina ai maramda Krista Jisuda yamna harana bidamda karida mokna ponas man tawning isa again maruina man thagar phangna ba magi ming wangna ba adu mising ikai khumna ba gidamakta nate mising ikai khumna ba thagar pi ba du mathau ta de mangonda adu mong kai mathau ta ba je kaino oh aigi punsi asidagi aigi aina thajaba amon hingba punsi asidagi amasung ana taw aingon de isor na tawhandriba thawgal asidagi adu or aingon pine because daita khara sing asidagi atuba thajaba ichilinaw sing na aina maram oraga jesu Krista da harauba makoina aduni magi apamase asinda ngamusung ai apamba oifam thoi thajaba ichilinaw adugo oifam stoi maramdi aphaba wapao chawkhatpa uningba paunaba aphaba wapao sandokpa du uningba paunaba Krista adu aikoi gi hakchang da chawthokpa amasung chawhanba du matik chawhanba du uba pamba oiba dagadi asina ngamusung ai punsda oifam thoi adugo hai basma Paul gi punsda oi adugo Paul gi Krista du aikoi gi Krista ne Paul bu mateng pangki ba Krista gi thawai du aikoi gi loine aikoi Krista lei mahak aikoi lei pangal khuding mak thawjang khuding mak amasung minung se khuding mak sun pibina bu thrang tarog le adun thajaba ichilinaw sing aikoi to ba thajaba ichilinaw sing na thajaba chakhona bagi damak aikoi gi nungai bising ka thokpada amasung thadokpada adu khoi tamse sing amona se khoi ki punsi da oifam thoi ai kayam dairagi habadu nate adu ai gi maram thajaba ichilinaw sing kayam dairabage Paul is hakchang gi maram ma myam wari sabi adu kwadi maru obi man wari sa kai thawai oiba punsi asina maram organ khoi amaga aphaba wapao ningsing han gadriba asina maram organ khoi amana amagi askon masing edu semdok na gadriba warak na gadriba chumthok na gadriba adu aranbo na tambi gadriba adu aranba adu dagi aranbo lale khatangai na karam haina chumna togne tambi gadriba khudimos adu khudimos asengba nungsibada achumba ngangba galona na khang haibada isorgi thawjal khudimok sing adu galona na ngakpi ba amasung kokpi ba amasung nungsiba khudimok sing adu galona na khoni tawgada thabak sing akna thadab jilna sing adu gasi oithoi 그것이 오이토에 그것이 분시 오이토 거도세 크로스 먹콩 떴다네 거기 사 시라 간다 아이 하이브 화이세 아무슨 아이기 하이브 와카세 크로스 먹콩다 떴다네 하독 맞담다 아두 ngamnabagi pangal Krishna ko marang kana pibi ana thaja besel nausing Paul punsi koi ubo pang Paul gi tenda mo do koi tenda mo pham thoy adu Paul gi punsi du ngase sun nga musung nga wangang kari wana ba Khristabu Matik Chaohanba Punsi du hingna gi damak adu hai ba da haraun hingna gi damak maram di Krista gi damak hingla ko matam da ikai banang matam mayam lakani ning makai matam mayam lakani ni sine khangbi da mayam lakani
aduna maram moragani haraoduna leba mathau taris karam matam harau ngamgani oh aingon thogli base magi matik mangal gi damak tamang sisname adu magi matik mangal cha adu ga thad bisil inau sing na chakhale aduna ko wapao yumpham oiba thajabana Christian kudimona Khristabu Matik Chaohanba Punsi hingbada haraoduna leigani nang amasung ai adu punsi ohense esorogi losing ni se pangal ni se adu ai khoi degi chokhat pa adusu oisuna adu haiba dui punsi se tamjaba ga loina amana magi mateng pangduna ai khoi amana amagi damak ti hingneba punsi adu isuna khoda pibisuna prana tos taisor na ki wahai asina ai khoida wa ngang matam na prabu ai khoi gi ason ba ai ha ki ason ba singi bon han uhan bi prabu na nei khoi bu na ki mingi damak ta musung na ki mi singi damak kan bi oiba ta ga su ai khoi gi oina khakchan bu wakhal asina na na khoi gi phum da pine bikraba thaja bichil na singi damak ta musung na ki damak hing khi da matam sing adu gi muta yame ai khoi gi pap sing kok bi na ki nai pola sei khoi gi punsina matau tamjaduna amasung ibung na hang na ma kinung subi ki thab adu gumna khoi amam gi nung thabak subi duna pro khoi punsi sin na ha ki amasung atu ba thaja bichil na sing ina mak hingba punsi de khoi chakot hanbi Aphaba wapao adu chawkhat pa amasung adu gi mapana Khristabu gi Matik Chaohanba adu khoi gi tendam oijaba mateng pangbi taibung panbi gi hiram sing na pirakatu athemba sing gi khoi kanbi prabhuna phumdagi miser ibungon hangna paukhumbi dukhoi musing sing mapana na kana wangsana akhoi na nemsan sukrising min jirvin amen